Hauzik Lanthokjari Nungtigi Phongliba Pauchegi Maruiba Pau Ngasi December gi tang taret ing sok lising ani tara taret Yai farba sagul se numit poinu gi tara mapanik amadi kunni panma numit asigi maruiba pau Surchandra gi matungda lokhoi gi su disqualification case ama lakle Nupa ama thangna thilaga halamle chenaba police na fare hari Wangjing dagi khudeng thabi ta ki lambi si u lalon ba singidi khwai dagi nungai ba lambi ama oire hari Hindi film thingkiba ki khongthang review to haningi haina Bhavanandana phongdokre Gaikhangam boycott to kiba yaning de Jalyarong Union na haire Tara Mari Suba Tamilongi Orange Festival hodokre Cold storage market set ki paisa piragani haina phongdokre Manipur Legislative Assembly ki general election da Indian National Congress ki ticket mai paklaba matung da BJP da yaukiba Kaksing Assembly constituency ki MLA Yangkom Surchandra disqualify taunana bawakat ama thakraba matung da Wangoi Assembly constituency ki mihut oina Indian National Congress ki mai paklaba oinam lukhoisu MLA de ki disqualify tobiu haina case ama Manipur Legislative Assembly ki speaker da tharagle hari Wangoi Assembly constituency ki manung chana leba yumna makha lekai da leba khuraijum Dorendro Singha kauba amana haukiba November ki kungani thoi da Manipur Legislative Assembly ki speaker da MLA oinam lukhoibu disqualify tobiu haina disqualification case ama thaki Dorendro na pisin ki bacherol aduda MLA oinam lukhoibu Indian Constitution ki article number 132 2 gi amasung 10 schedule amasung Manipur Legislative Assembly mari leinana disqualification on ground of the defection rules 1986 ki makhada disqualify tobiu haina sumna palli wakacherol aduda oinam lukhoi haukiba taramathu shuba Assembly General election da Indian National Congress na sponsor tawduna kunithoi wangoi Assembly constituency ki mirep oina oiki loina namikhal aduda Indian National Congress ki mirep oriba olukhoi mai pakle haina haukiba March ki taramathui da lauthoki Sahi asigi March tara mari da mikhal ki result asi Manipur Gazette Extra Ordinary da su phongkre Indian Constitution ki article number 145 gi makhada Indian National Congress ki mihut ama oire haina su wasak lauki madugi matungda mahak Indian National Congress ta ki karakpa member ama oina leiramlaba matungda khanghouduna chahi asigi April gi kungani panda MLA lukhoi amasung ate Indian National Congress ki mihut oina karakhiba member ahumga loinana ruling party oina leriba Bharatiya Janata Party ti yauki MLA lukoi amasung atei member ahumna ruling party oina leriba BJP ti yauki ba adugi paw du national paper amasung local pause singda maming mathaga loinana phongre MLA lukoina BJP da yaurba matung da mahakpu BJP na season nariba tupi amasung BJP gi makhoi gi thorum si de hek season na ba lengyan yan magi saktam onare Maramaduna mahak BJP da yaure haibasi maikai kaya dagi yengbada chumba wafam ama oina palle Indian National Congress ki mihut marina BJP da yaurok pasida hauzik ruling amasung chief minister oriba N Biren BJP Manipur Pradesh ki president ki Bhavananda BJP ki luchingba amasung oriba North East Democratic Alliance ki convener Hemant Biswa Sarmana makhoi bu taramna upagi thoram amasu pangthoki hariba thoram adu da photo yauna pawse sing da phonaki maramaduna Indian Constitution piriba 10 schedule ki article number 132 thoi asigi matung ina Manipur Legislative Assembly ki disqualification on ground of defection rules ki 1986 ki makhada mahakpu Manipur Legislative Assembly ki member oibadagi disqualify tobiu haina Dorendra na wakat cherol adu makhata na palli nupa mathangna thilaga halamle loinana Genova Meoi police na fare hari Singjamai police station ki manung channa leiba judging awang lekai da leiba bo ponumit ki numidang pong nipan makhairom taba matam da nupa mathang surina thilaga halamle thaudo adu de January ba nupa adu police na fare hari leikhidriba nupa adu gi maming elamom shamo chahi yankai ni thoi apopu gi ming leikhidriba Kumar kawi khangabo khulakpam lekai digi hari police na phangba pawda hai shamo thang na thiliba nupa adu gi maming athokpam Gitchandra chahi kunga taret apopu gi maming Mohindro kawi hari Sero makha lekai digini hai
ꯂꯩꯈꯤꯗ꯭ꯔꯕ ꯁꯥꯃꯣ ꯑꯃꯁꯨꯡ ꯒꯤꯆꯟꯗ꯭ꯔ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯆꯖꯤꯡ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯌꯨꯝꯕ ꯁꯥꯄꯝ ꯙꯤꯔꯦꯟ ꯀꯧꯕ ꯑꯃꯅ ꯆꯂꯥꯏꯕ ꯁꯥꯄꯝ ꯅꯖꯔꯤ ꯀꯧꯕ ꯐꯥꯝ ꯑꯃꯒꯤ ꯃꯈꯥꯗ ꯊꯥꯒꯤ ꯇꯣꯂꯣꯞ ꯄꯤꯔꯒ ꯂꯩ ꯆꯥꯔꯥ ꯁꯦꯝꯕꯒꯤ ꯁꯥꯕꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯑꯣꯐꯤꯁꯥꯔ ꯏꯟꯆꯥꯔꯖ ꯏꯟꯁꯄꯦꯛꯇꯔ ꯏꯉꯣꯆꯥꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯈꯤ ꯄꯨꯂꯤꯁ ꯇꯤꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕ ꯃꯇꯝꯗꯗꯤ ꯒꯤꯆꯟꯗ꯭ꯔꯗꯤ ꯆꯦꯜꯂꯝꯂꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯔꯤꯝꯁꯀꯤ ꯃꯣꯔꯒꯇ ꯊꯝꯈꯤ ꯄꯨꯂꯤꯁꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯔꯣꯝ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯒꯤꯆꯟꯗ꯭ꯔ ꯆꯖꯤꯡ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯐꯝ ꯑꯃꯗ ꯂꯣꯠꯂꯝꯕꯗꯒꯤ ꯐꯥꯈꯤ ꯃꯍꯥꯛꯅ ꯂꯣꯠꯁꯤꯜꯂꯝꯕ ꯁꯨꯔꯤ ꯑꯗꯨꯁꯨ ꯐꯥꯒꯠꯂꯦ ꯍꯥꯏꯔꯤ ꯒꯤꯆꯟꯗ꯭ꯔꯕꯨ ꯑꯍꯥꯟꯕꯒꯤ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯈꯣꯏ ꯑꯅꯤ ꯌꯨ ꯊꯛꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯅꯤꯡꯉꯥꯏ ꯁꯪꯗꯥꯏꯅꯔꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯗ ꯁꯤꯖꯤꯟꯅꯕ ꯊꯥꯡ ꯁꯨꯔꯤꯅ ꯁꯥꯃꯣꯒꯤ ꯃꯊꯕꯥꯛꯇ ꯊꯤꯟꯈꯤꯕꯅꯤ ꯍꯥꯏ ꯐꯥꯔꯕ ꯒꯤꯆꯟꯗ꯭ꯔ CJMꯒꯤ ꯆꯤꯞ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯝꯐꯥꯜꯒꯤ ꯕꯦꯟꯆꯀꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯃꯈꯥ ꯇꯥꯅ ꯅꯨꯃꯤꯠ 6ꯅꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯒꯤ ꯔꯤꯃꯥꯟ ꯂꯧꯊꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯔꯤ ꯍꯥꯏꯔꯤ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯁꯥꯃꯣ ꯃꯤꯍꯥꯠ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯉꯔꯥꯡ ꯈꯥꯡꯉꯕꯣꯛ ꯃꯅꯤꯡ ꯕꯖꯥꯔꯗ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯋꯥꯔꯦꯞ ꯀꯌా ꯂꯧꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯈꯥꯡꯉꯕꯣꯛ ꯑꯦꯔꯤꯌꯥꯗ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ ꯃꯤꯐꯝ ꯑꯗꯨꯅ ꯃꯤꯍꯥꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ JC ꯑꯃ ꯁꯦꯝꯗꯨꯅ ꯃꯤꯍꯥꯠ ꯑꯗꯨ ꯂꯣꯒꯤ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯍꯟꯅꯕ ꯇꯛꯁꯤꯟꯈꯤ ꯂꯣꯏꯅꯅ ꯁꯥꯃꯣꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯒꯚꯔꯟꯃꯦꯟꯠꯅ ꯆꯥꯅꯕ ꯊꯕꯛ ꯑꯃ ꯍꯥꯞꯄ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯂꯧꯔꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯁꯤ ꯐꯪꯅꯅꯕꯒꯤꯗꯃꯛ ꯒꯚꯔꯟꯃꯦꯟꯠꯇ ꯇꯛꯁꯤꯟꯕ ꯍꯥꯏꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯗꯕ ꯍꯥꯏꯅꯁꯨ ꯂꯦꯞꯅꯔꯦ ꯍꯥꯏꯔꯤ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗꯁꯨ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯋꯥꯡꯖꯤꯡꯗꯒꯤ ꯈꯨꯗꯨꯡ ꯇꯥꯄꯤ ꯇꯥꯈꯤꯕ ꯂꯝꯕꯤ ꯑꯁꯤ ꯎ ꯂꯂꯣꯟꯕꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯔꯤ ꯏꯛ-ꯑꯦꯁ ꯄꯣꯂꯤꯁꯤ ꯂꯥꯛꯄꯒ ꯏꯔꯣꯏꯅꯅ ꯍꯥꯟꯅ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤ ꯍꯥꯏꯅꯁꯨ ꯈꯪꯅꯔꯝꯕ ꯍꯧꯖꯤꯛꯅ ꯑꯦꯁꯤꯌꯥꯟ ꯍꯥꯏꯋꯦ ꯅꯝꯕꯔ 1 ꯍꯥꯏꯅ ꯃꯤꯡ ꯑꯣꯟꯊꯣꯛꯈ꯭ꯔꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯑꯜꯇꯔꯅꯦꯇꯤꯚ ꯔꯨꯠ ꯑꯃ ꯑꯣꯏꯔꯤꯕ ꯋꯥꯡꯖꯤꯡꯗꯒꯤ ꯈꯨꯗꯦꯡ ꯊꯥꯕꯤ ꯇꯥꯕ ꯂꯝꯕꯤ ꯑꯁꯤ ꯇꯤꯝꯕꯔ ꯎ ꯂꯂꯣꯟꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯎ ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟ ꯇꯧꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨ ꯍꯥꯏꯔꯤ ꯑꯦꯁꯤꯌꯥꯟ ꯍꯥꯏꯋꯦ ꯑꯜꯇꯔꯅꯦꯇꯤꯚ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯤꯕ ꯋꯥꯡꯖꯤꯡꯗꯒꯤ ꯈꯨꯗꯦꯡ ꯊꯥꯕꯤ ꯇꯥꯈꯤꯕ ꯂꯝꯕꯤ ꯑꯁꯤ ꯐꯥꯎꯔꯤꯕꯁꯤ ꯃꯆꯤ ꯕ꯭ꯂꯣꯛ ꯌꯥꯎꯅ ꯁꯤꯇꯥꯅꯆꯤꯡꯕ ꯐꯥꯎꯔꯒ ꯈꯨꯗꯦꯡ ꯊꯥꯕꯤ ꯇꯥꯈꯤꯕꯅꯤ ꯂꯝꯕꯤ ꯑꯁꯤ ꯃꯣꯔꯦ ꯆꯠꯄꯒꯤ ꯑꯁꯝꯕ ꯂꯝꯕꯤ ꯑꯃ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕꯅꯤ ꯍꯧꯖꯤꯛ ꯂꯝꯕꯤ ꯑꯁꯤ ADBꯒꯤ ꯁꯟꯊꯪ ꯃꯈꯥꯗ ꯁꯦꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯣꯏꯗꯨꯅꯁꯨ ꯂꯝꯕꯤ ꯑꯁꯤꯗ ꯃꯤ ꯆꯠꯅꯗꯕ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯂꯩꯇꯕꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯎ ꯂꯂꯣꯟꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯔꯕ ꯑꯔꯣꯟꯕ ꯂꯝꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯍꯥꯏꯔꯤ ꯂꯝꯕꯤ ꯑꯁꯤꯗ ꯐꯥꯎꯔꯤꯕ ꯈꯨꯜꯁꯤꯡꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯡꯊꯣꯔꯛꯂꯤꯕ ꯎꯁꯤꯡ ꯑꯁꯤ ꯄꯥꯔꯃꯤꯠ ꯄꯥꯏꯔꯒ ꯆꯤꯡꯊꯣꯔꯛꯄꯅꯤ ꯍꯥꯏ ꯒꯥꯔꯤꯁꯤꯡꯅ ꯄꯥꯏꯔꯤꯕ ꯄꯥꯔꯃꯤꯠ ꯑꯗꯨ ꯀꯌꯥꯝ ꯌꯥꯝꯅ ꯆꯨꯝꯂꯕꯅꯣ ꯇꯁꯦꯡꯅ ꯄꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯈꯣꯏ ꯎꯗꯦ ꯈꯪꯗꯦ ꯆꯤꯡꯊꯣꯔꯛꯂꯤꯕ ꯎꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗꯒꯤ ꯉꯥꯛꯇꯅꯤ ꯃꯅꯤꯄꯨꯔꯒꯤ ꯎꯁꯤꯡ ꯑꯁꯤ ꯁꯛꯇꯤꯃꯥꯟꯅ ꯆꯤꯡꯊꯣꯔꯛꯂꯒ ꯔꯤꯂꯝ ꯁꯦꯟꯇꯔ ꯐꯥꯎꯕ ꯆꯤꯡꯊꯣꯔꯛꯄꯅꯤ ꯍꯥꯏꯔꯤ ꯁꯛꯇꯤꯃꯥꯟꯅ ꯆꯤꯡꯊꯣꯔꯛꯄ ꯎꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯋꯥꯡꯖꯤꯡ ꯑꯃꯁꯨꯡ ꯍꯩꯔꯣꯛ ꯐꯥꯎꯕ ꯆꯀꯥ 6 ꯄꯥꯟꯕ ꯇꯇꯥꯅ ꯆꯤꯡꯊꯣꯔꯛꯄꯅꯤ ꯍꯥꯏꯔꯤ ꯂꯝꯕꯤ ꯑꯁꯤꯗ ꯇꯇꯥꯅ ꯆꯤꯡꯊꯣꯔꯛꯂꯤꯕ ꯎꯁꯤꯡ ꯑꯁꯤ ꯁꯤꯖꯟ ꯃꯇꯝ ꯅꯥꯏꯗꯅ ꯅꯣꯡꯃꯗ ꯇ꯭ꯔꯤꯞ 50ꯗꯒꯤ 60 ꯐꯥꯎꯕ ꯆꯤꯡꯊꯣꯛꯅꯩ ꯍꯥꯏꯔꯤ ꯁꯤꯖꯟ ꯃꯇꯝꯗꯗꯤ ꯎ ꯆꯤꯡꯊꯣꯛꯄꯒꯤ ꯒꯥꯔꯤꯁꯤꯡꯅ ꯋꯥꯡꯖꯤꯡꯗꯒꯤ ꯈꯨꯗꯦꯡ ꯊꯥꯕꯤ ꯇꯥꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯔꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯨꯡꯅ ꯆꯠꯂꯤ ꯍꯥꯏꯕ ꯌꯥꯏ ꯆꯤꯡꯂꯤꯕ ꯎꯁꯤꯡ ꯑꯁꯤꯁꯨ ꯀꯩꯊꯦꯜꯒꯤ ꯃꯃꯜꯗ ꯋꯥꯡꯕ ꯎ ꯉꯥꯛꯇꯅꯤ ꯑꯌꯥꯝꯕꯅ ꯎꯅꯤꯡꯊꯧ ꯇꯤꯛꯅꯆꯤꯡꯕ ꯎꯆꯝꯒꯨꯝꯕꯗꯤ ꯏꯌꯥꯎ ꯌꯥꯎꯗꯦ ꯍꯥꯏꯔꯤ ꯎꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯑꯃꯅ KB 60ꯗꯒꯤꯅ 60 ꯐꯥꯎꯕ ꯌꯥꯎꯏ ꯒꯥꯔꯤ ꯑꯃꯗ KB 200 ꯔꯣꯝꯗꯤ ꯑꯗꯨꯃꯛ ꯍꯥꯞꯄꯤ ꯍꯥꯏꯔꯤ ꯒꯥꯔꯤꯁꯤꯡ ꯑꯁꯤꯅ ꯆꯤꯡꯊꯣꯔꯛꯂꯤꯕ ꯎꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗ ꯑꯃꯗꯤ ꯋꯥꯡꯖꯤꯡ ꯈꯨꯗꯦꯡ ꯊꯥꯕꯤ ꯇꯥꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯐꯥꯎꯔꯒ ꯈꯨꯜꯁꯤꯡꯗ ꯑꯃꯠꯇ ꯍꯧꯗ꯭ꯔꯦ ꯍꯥꯏꯔꯤ ꯆꯤꯡꯊꯣꯔꯛꯂꯤꯕ ꯎꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯒꯥꯔꯤꯒꯤ ꯃꯤꯁꯤꯡꯅ ꯈꯣꯟꯖꯥꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯎꯁꯤꯡ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤꯅꯤ ꯃ꯭ꯌꯥꯟꯃꯥꯔꯤꯁꯤꯡꯅ ꯎꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯇꯝꯅ ꯄꯨꯔꯛꯄꯅꯤ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯗꯒꯤ ꯃꯈꯣꯏꯅ ꯑꯃꯨꯛ ꯋꯥꯡꯖꯤꯡ ꯑꯃꯁꯨꯡ ꯍꯩꯔꯣꯛ ꯇꯝꯅ ꯆꯤꯡꯕꯅꯤ ꯍꯥꯏꯔꯤ ꯍꯤꯟꯗꯤ ꯐꯤꯂꯝ ꯊꯤꯡꯈꯤꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯔꯤꯚ꯭ꯌꯨ ꯇꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯅ ꯕꯕꯥꯅꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯆꯍꯤ ꯀꯌꯥꯗꯒꯤ ꯍꯤꯟꯗꯤ ꯐꯤꯂꯝ ꯊꯤꯡꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯔꯤꯚ꯭ꯌꯨ ꯇꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯁꯨ ꯑꯣꯏꯔꯤꯕ BJPꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦ ꯕꯕꯥꯅꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯏꯝꯐꯥꯜꯒꯤ ꯊꯪꯒꯥꯜ ꯀꯩꯊꯦꯜꯗ ꯊꯪꯒꯥꯜ ꯁꯤꯅꯦꯃꯥ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯍꯣꯜ ꯑꯃ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯆꯤꯐ ꯒꯦꯁꯠ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯕꯕꯥꯅꯟꯗꯅ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯤꯅꯦꯃꯥ ꯍꯥꯏꯕꯁꯤ ꯇꯉꯥꯏ ꯐꯗ꯭ꯔꯕ
entertainment ma oirapga loinana punsigi saruk amasu oiragli asiguma fiba masida manipuri oina su manipur film gi kaya leptana puthorokli manipur chahi kaya amagi mamang de hindi film ka pathingiba sinamaram oraga manipur cinema hall kaya amasikre maram asinu oraga manipuri cinema da asowa sapu amalakbi maram aduna hindi film thingkiba sina kaya yamna kanaba piraba natraga mangjaba haibaduna hongna review to honinge haina babana no phongdoki thoromatu da president oina saruga ke ba director IPR Mega Chandra Kongbam na hai film haibasi amna mapangal leba medium amani adubu film afaba kaya puthoklabasu madu unanaba mafam leitrabadi arimatagani maram aduna manipur ki film ki kathel da athingba leiriba se handoktuna lol khudima ki film sing miyam da yenghan mangam labadi manipur film so dumak chokholapongongani ngasigi thoromatu da mari leinana senior filmmaker MC Binod Nahai hall ase hangdokpagi maru aiba pandamni manipur ki film bu yokhatnanaba honabagi mathakta award phanglaba nan feature amadi film sing bu yenghananaba yengba pangondun hena chokotpa mapurakani ngasi nauna hangdoliba thangal cinema asida film khaktan utpanatana masiga mari leinaba cinema na chingbagi kaya amasu puthoktuna manipur bu film gi ihau ama hena mapung phana ba honagani haina MC Binona makatana phongdoki Chahi khudingi Tamenglong district headquarter da pangthokpa Orange Festival chahi asigi oina taramari suba state level Orange Festival Horticulture and Soil Conservation gi Minister T.I. Sam Kumar na chief guest oiduna haudokre loinana Tamenglong da cold storage amadi rural marketing set sana na pisa su piragani haina lauthokre Tamenglong gi lower ground pangthokiba taraga mari suba state level Orange Festival haudopagi tharomadu da chief guest oina sarugya kiba Minister T.I. Sam Kumar Mission for Integrated Development of Horticulture gi scheme makhada Tamenglong district da cold storage hana nabigidamag lupa lakh yankhai rural marketing sets hana nabigidamag lupa lakh taraga humdoi lising humdraga manga amasung primary processing unit ki lupa lakh taraga nithoi piragani hana lawthoki district administration Tamenglong amasung Manipur government ka khusam naduna senkhiba thorum aduda T.I. Sam Kumar hai Tamenglong da leiriba lomi sing ningtina puthokliba komla amadi Hauzik si tharakpagumna tawriba asi hingan anabagidamag Tamenglong da leiriba project orchard asi hingan anaba loinana komla marang kaina puthoknaba honaragani mahaki handaki Manipur da leiriba anowa government asina miyam da lauthokliba khudimak thabuk oina utkani loinana lauthokliba cold storage amadi primary processing unit amasung rural marketing set sana nabagidamag ahanba installment lagliba Christmas mamangda government na pithok lagani haiki hauzik pangthokliba Orange Festival asigidamag horticulture department na lupa lakh taruk amaso hana pikre loinana North Eastern Council dagi festival asigidamag lupa lakh kun pinanaba ayaba su leire Tamenglong district ta taseng na komla thaduna komla puthokliba lomi singidamag ta government na soft loan supine nabagidamag thorang paikhalagani maramaduna taseng na lomi ama oriba komla puthokliba miyoi singi list district asigi deputy commissioner na division view Tamenglong gi komla senapati gi kiwi Kasai gi champra Imphal East amasung Churchanpur gi kihom mahi sumdok laba North East Council gi makhada lupa koti tara manga phaw pi ba yabagi kodong chabalai haiba project asi mathangi chahida phanghanna bo honagani haina mangna makhata ki Fazur Rahim gi wafam di maral losin na honabani haina hairi Wak board ki makhada leiriba madrasa gi oza sing regular tahanmagi matang de MLA so oriba body asigi chairman Fazur Rahim gi wafam adu masagi maralo sina bohona bani haina All Manipur Madrasa Modernization Teacher Welfare Association gi information secretary MD Mustaq Ahmana phongdokre Manipur Press Club to pangthokiba paw gi mipam amada mustang na hai Wak board ki makhada leiriba madrasa gi oza sing regular tahanmagi matang da chairman media da phongdokiba wafam du yumpham yaudaba wafam ni Wafam sing adu masagi maral kupsin na bohona bani oza sing asi regular tahanba mamang government ki cabinet na November ki kun mari da ayaba piduna December kuntra da convey order piba thokibani madugi matong de election code of conduct lakibana thabuk to onthok pangam na lerakibani mustang na hai election code of conduct loiraba matung da hogin anokwa government asina regular tana rebagi process adu lepkadabani haina order ama thokle masida hangning labadi code of conduct loikraba matung da asuk kuiba matam asida Fazur Rahim na kariguma thabuk ama ta paikhalam da basi karigino haibasini maramaduna board asigi chairman amasung CEO matik chadre haina maral siruduna makoina pariba phamsing asi lokthok piu haina mustaq na mari linaba sing da mu puning sing sinki Hauzik atian break amatang logzari Lengsin Biraksi Mona Lisa Kaungla Handicraft Center Khangabok Mayai Lekai Center asida phangadaba khudong chaba singdi
Center asida kaungnana saba makhal kayagi item sing sabagi training amasu pijari. Hariba training ase haugadaba tarikna lagliba December gi tang 13 2017. Center asida kaungnagi tongan ba design sing item sing kayamarum phangbigani amasung order tobiraba yagani. Training mapung pharaba candidate sing na phanggadaba kudung chaba singdi ahanbada training mapung pharaba candidate sing gi tha amagi matungda base hagani. Ani subada masagi khutsa haibagi matung inna honorarium hapkatgani. Ahum subada training loibaga certificate yenthokchagani. Mari subada training de sangba material center asina puthokchagani. Form mamal sumnatagi lupa yankhai. Form submission tobada lupa chamga. Loinana form pangpham singdi Diamond Radio Khongjom amadi Sangai Yumphanggi Pradhan amadi Mona Lisa Kauna Handicraft Center khangabo mayai lekai. Tongan ba design ga item sing kayamarum saba asi tambiho amadi mafam asidagi order su tobiu. Makhal makha kaya ge item sing mafam asidagi su phangbigani. Akopa marol ge dama call tobiro 9856 8081110 amukahna 9856 8081110. Break matungda makataba paubijari. Taubal Kaitel gi matak makha apun bagi thau pugadaba sing amuhana khankre. Taubal Kaitel pambi matak makha gi oiba mifam ama hokki baning thokaba numigi nungtil do pangthok tun hiram asida khana ki bagaloina na Taubal Kaitel gi Kaitel pamli banupi singi matak makha haina mingthon ba lup semduna thau pugadaba sing khankre hai. Lupa segi thaupuno bakhan khrabadi akoijam Sundari Devi President Waikom Thamalsana Devi amasung Ainam Memcha Devi na animakna Vice President akoijam Budi Devi Secretary Takhelabam Susila Devi amasung Waikom Banti Devi animak Joint Secretary mifam aduna hauji Thobal Kaitel mayai makta da Thobal Municipal Council amadi Kaitel phambi lupki thaupuramwa singa manaduna aron athup tawduna sagaliba thorang singa si yaningdaba amadi Tungda owa ana kaya thorokpa yabagi matangda kupna khana nenakre. Maramasina tungi khalaga afaba chumba puruknabagi damak anauba apun malup asi semani hairi. State ahumgi National Youth Cultural Festival pangthogadori. Assam Tripura amasung Manipur gi naha artist Hunra Romna saruk yaduna National Youth Cultural Festival 2017 lakliba thangjanumit asigi Nungtil pungani taba matamda Imphal gi Palace Compound leiba Manipur State Film Development Society gi auditorium da pangthokani hari. Shape Our Culture and Nation haibagi thimda Ipak Film Production na Manipur sinduna pangthogadoriba festival asida Manipur gi kunai asiga sagon nariba pena khunung isei Kongjom Parba thangta amasung pungcholom maiba maibigi jagoi loinana khamba thoibi Jagoi, Kabui Jagoi, Taugal Jagoi, Moirang Sai, Yauna, Atai Makhal Kaya, Utkani Hari. Naha Oriba Manipur folk singer Tokshom, Lal Shana, Loinana, Dona Ngairambam, Nongtomam Shurbala, Salam Roshni Amade Irungbam, Shandeharani, Tongan Mamakhalgi Sai Kaya Sukudol Tamani Hari. Tripuragi Manipuri film gi ahanba female actor Laina Takhelimbam Amadi, Assam gi Manipuri dancer Kabita Sinhasu, Akhanaba solo performance Pigani Hari. Lamdam masigi sangnaraba saisakpasingna saruk yaba musical concert amasu pangthokani haiduna festival asigi convener na thadorukpa chirol amana makhathana hairi mapangi paudagi paulokchari DR Dongo da lady by human crisis asina Syria da oriba phibamdagi hena luri hari Democratic Republic of Congo gi mioi million taretlom no monomagi tangai phadaba chinjak phangnaba honabada achouba lanpham amagum mayoknare haina malem gi oiba at workers singna phongrongli lebak adu da thokliba irang aduna maram oiraga mioi million amaga khare hena chahi asimakta da maribak thadoktuna chenkhre lamdam asida thokliba achouba umkhanabagi wathok asina maram oiraga micham kya leiba ngamdri malem gi oina maribak thadoktuna lanjenabagi manungdadi DR Congo Shu Yauri. Thangna chahi anirom asida pamdaba thodo kaya thokpana maram oiduna mioi kaya awawa nanghali loinana mioi million kaya su mayum thadoktuna lanjanakre lebak aduda rajniti gi tangdu leitadaba phibam ama Malaysia singna mafam kaya da khudum channaba honarakpadi sathiba phibam ama mayoknari lamdam aduda thokliba phibam adu Syria dagi hena sathiba mong amada Syria Yemen amasung Iraq ta civil war thokpana maram oiraga
यामलबा मियोय क्या लांजेनखरे हारी मदुगा मानना DR Congo दुसु मियोय मिलियन अमा खर हेना मयुम मकई थादोक्तुना चेनखरबनी DR Congo के रिफ्यूजी काउंसिल डायरेक्टर उलिका रोमना फोंदोरली इंटरनेशनल डिस्प्लेसमेंट मॉनिटरिंग सेंटर की मखादा फोंदोरखिबदा चांगचेन अमगी ओइना DR Congo दा डिस्ट्रिक्ट सिंग दा मियोय लाख लिसिंग मंगागा चंगा रोम थादोक्तुना चेनखरे हारी मदुना नौनो लमदा मदुदा लानमी की ओइबा वाथोक कया ओहेनखिबनी मदुना मरम ओइरगा लेबाक असigi मिखल सु पांगथोक ngamdana हौजि फावबा लेरी ऑफिशियल ओइबा पाव मकी मतुंग इनदि DR Congo दगी लांजिनर किबा मिगी मिशिंग असे मिलियन मरी रोम सुक्रे हारी अदुगा हौजि लेबाक असले मौरिबा मियोइना मिलियन तरेट लोम नोमो नोमगी चरा तानबा होनबदा साथिना अरुबा फिबमदा मायोकनरे हारी अफगानिस्तान की नुपी मिलिटरी पर्सनल सिंह चेन्नई दा लेबा ट्रेनिंग एकेडमी दा इंडियन आर्मी ना अहानबो ओइना ट्रेनिंग पिनबा थबक पाइखटपा होख्रे हारी ट्रेनिंग प्रोग्राम अदुगी दमकता लानमी नुपी ऑफिसर सिंह तोंगान तोंगान बा प्रोविंस दगी खंगत लगा थमग्रे हारी अफगानिस्तान दा लाकदुरबा नुपी लानमी सिंह असिगी मनुंग दा ऑफिसर तरा ट्रेड एयर फोर्स के अहोम स्पेशल फोर्स अमसोंग इंटेलिजेंस के नुपी लानमी सिंह अमदी तोंगान तोंगान बा सेक्शन की मथौ तौरिबा नुपी लानमी सिंह यावगनी मदुत नतना अफगानिस्तान की मिनिस्ट्री ऑफ डिफेंस की मखादा लेबा तोंगान तोंगान बा डिपार्टमेंट सिंह दा मथौ तौबा नुपी ऑफिसर सिंह सु सरुक यागनी छत्तीसगढ़ की पुलिस के ममदा माओइस्ट सिंह अटैक चथरकपदा लानमी अमा सोकले हारी छत्तीसगढ़ की कोंडागांव डिस्ट्रिक्ट की मनुंग चनबा उमंगी सरुक अहांग अमदा डिस्ट्रिक्ट रिजर्व गार्ड की कैंप अमदा माओइस्ट सिंह अटैक चथरकपदा डिस्ट्रिक्ट रिजर्व गार्ड अमा पर्सनल अमा सो पनंगने हाइन ऑफिशियल की पाव मनाहारी अपिक पे एक्शन टीम अदुदा डिस्ट्रिक्ट अदुगी हातेली खुंगंगदा कंस्ट्रक्शन वर्क अमा लोइसेलक पंगाक सेंदुना लेबनि हारी पुलिस की केम अदुदा लालोगसिंगना नोंमै कापसेलकपदा सिक्योरिटी पर्सनल अमा सोकले हारी सिक्योरिटी पर्सनल सिंगना सुकुट हंदुना अकनबा मोंगदा नोंमै कापनखे हारी मतम खरा नोंमै कापनरुबा मतुंगदा रिबेल सिंग अदु असुकपा उमंग की तंजादा खुदोंग चाबा लौदुना चेनसिनख्रे हारी हौजिक सानबगी पाउदा इंडियाना नेपाल बु मैच 0-0 दा माइथिबा पीदुना साउथ एशियन रीजनल बैडमिंटन टूर्नामेंट की टीम चैंपियन ओइख्रे हारी श्रीलंका की धनजया की सेंचुरी इंडिया की सानबा 3 टेस्ट मैच दा ड्रॉ चटख्रे सीरीज इंडिया ना लौख्रे हारी इंडिया अमसुंग ऑस्ट्रेलिया हॉकी वर्ल्ड लीग फाइनल की सेमीफाइनल यौख्रे मैनचेस्टर यूनाइटेड बार्सिल रोमा अमसुंग जुवेंटस की चैंपियंस लीग फुटबॉल टूर्नामेंट की प्री क्वार्टर फाइनल यौख्रे कुनगमापन सुबह जूनियर बॉयज इंटर डिस्ट्रिक्ट फुटबॉल टूर्नामेंट 2017-18 की इम्फाल ईस्ट न बिष्णुपुर बु गोल अहुम अमदा थोइख्रे अहान गवर्नर्स ट्रॉफी स्टेट लेवल मुना कंगजई इंग लिसिंग अनि तरा ट्रेड इम्फाल वेस्ट बीना विनर ओइख्रे ngasigidamakta Diamond Radio na matang asida pijariba nungtigi pongliba pauk maruiba paw madi manungi paw matang asida bibalushin jare hayeng pungpam asida mok nungtigi pongliba pauk maruiba paw puduna lakjagi Cherapur Youth Development Club Khangabokna Tarukluk Suba State Level Open Dance Competition 2017 Khangabok Part 3 CYDC Ground da Pangthok Chergani Leibak ke thing bama leibadi gi tok sakraba matungda lagliba December gi tang 8 yai faraba tham numit ki nungtil pung 3 makai hek tam matamda CYDC Ground da Pangthok Chergani First prize the Lupa Lising Tara, certificate with memento. Second the Lupa Lising Nipan with certificate with memento. Third prize the 6,000 with certificate with memento. Consolation prize up to 5. Best discipline special prize. Competitors singna nungtil pung ani degi mangoina na yobirakadabani loinana competitors singna masa masagi dance track adu form submission to walakpada pubirakadabani Form mamal lupa kun entry fee lupa sanga loinana photocopy ama mai paklab sing nungtigi phongiba newspaper da hapcharakani Akupa marol gidamak call tawbirao
9612057979 amuka hana 9612057979 loinana dance competition asigi form phangpham singdi Amar Book Store Khangabok Bazaar Imoinu Stationery near Indira Cinema Hall Samsung Office near Sindam Book Store Singjamai Borden Maruti Garage Sangai Pro loinana Diamond FM Radio Khongjo SGS Computer Khangabok Part 3 Cherapur SBS Computer Lamlong Bazaar SK Rising Pharmacy Khangabok Mayai Lekai loinana KBN Tailoring House Kaching Sumang Lekai loinana taruklak suba dance competition CYTC na sinjariba si mamangda sinjakiba singdasu Manipur gi film star sing saruk yabiduna adumak pangthokpagum handaki chahi asidasu Manipur gi film star sing loinana lamma sida mari leinaraba national award single loinana matik charaba jury singna dance competition asigi jury oibigani leibaki oiba chingbam leibadagi hana togani haiduna lokthok sakiba matungda amuk khana lakliba December gi tang mapan yaifaraba thangjanubit asigi nutil pung 3 tama matamda CYTC gi ground da pangthok jaragani competitor singna pung 3 gi mangoinana nungtel pung 2 fawgi manungda yobiraknanaba nolajai haukiba December gi tang amada shan ama garina thenglambadagi nongmaithem hemanta Dhaka gi chekol manak asida san asi soktuna leire san asigi machu mange machuni mabukta wak thangnaba machuni mapuna matik chaba praman pibiraga lobiraba yagani san asi haujiksu hingli akupa marol gi dama call tobiro 8575941022 amuka hana 8575941022 hen akupa marol khangbining labasu Diamond Radio ki number da khangbiba yagani Lengsin Biraksi Mona Lisa Kauna Handicraft Center Khangabok Mayai Lekai Center asida phangadaba khudong chaba singdi Center asida Kauna na saba makhal kayagi item sing saba ki training amasu pijari hariba training ase haugadaba tarik na lagliba December ki tang 13 2017 Center asida Kauna gi tongan ba design sing item sing kaya marum phangbigani amasung order tobiraba yagani training mapung pharaba candidate sing na phangadaba khudong chaba singdi ahanbada training mapung pharaba candidate singi tha amagi matungda base hagani ani subada masagi khutsa haibagi matung inna honorarium hapkatgani ahum subada training loibaga certificate yenthokchagani mari subada training de sangba material center asina puthokchagani form mamal sumnatagi lupa yankhai form submission tobada lupa chamga loinana form pangpham singdi Diamond Radio Khongjom amadi Sangai Yumphonggi Pradhan amadi Mona Lisa Kauna Handicraft Center Khangabok Mayai Lekai tongan ba design gi item sing kaya marum saba asi tambiho amadi mafam asidagi order su tobiu makhal makha kaya gi item sing mafam asidagi su phangbigani akopa marol gi dama call tobiro 9856808110 amukahna 9856808110